Social media da pangjaba update post khara mayamda update tawjari ahanbada Kuki Singilonda post tawrakpa ama Meitei londa hantuklaga asumna hairi highway da Meitei hatpa hauragani highway da block tawsilasi ising da poison thadaraga Meitei punamak chara walhalaga sirani yengnarasi hairi minai lukhak chaba singsina. Next update ta Silongda Meitei hatpa tupa tawni haina Kuki sing chatli mafam kuding cheksin phirep lominasi. Next update ta chongtham bijoi singi FB account asumna hairi haukiba tha 13 gi manungda PM kanano Modi BJP ni CM kanana oi Biren BJP ni inner gi MP kanana oi ki RK Ranjan mahak center gi MOS su oi ki Raja Sabha ki MP December Sanajaupa BJP ni outer ki MP na NPF BJP ki alliance partner ni karimata tauba ngamkideko PM su amuk fau unaba ngamkide Prime Minister na su makoi singse amukta fau kaubirakide aduga haujikta RK Ranjan bu TS Basantana sintoklaga karamna Norman si purakani hairibano kari logic no center da su BJP ki MP ama thabirabadi irang loisini hairi oiroidaba logic yaudaba wa mayamse tabada wareko. Next update ta International Congress Manipur gi page na asumna hairi miyam da panghaida haizillaga apangba siraga amangda kaki haiduna amukasu kagani khanbiganu praja miyam hanagum thajabadi leitrabani khangzillu Manipur da leiriba security force sing leiteng gidama thamlibra. Next update ta korongwan bukhuman gi page na asumna hairi ichal ichil inaw singna sing noi na ngawba langbado aikhoi kem khande noi gidamak tani aikhoi na thengnariba se si khangda khai noi gidamak ta leiriba aikhoi da onsilla aga karem ka thainaba usitaba tawrokpadudi khangba wai.